Myanmar authority na morega tainaba no man's land da JCB sisinaduna tem khairakpadagi district administration na thingkhre. Imphal manungi ring road semba amadi flyover ani ahum sabada phangi awat pala heloi haina Union Minister Nitin Gadkari na thajaba pikre. Homeopathy Medical College ki urep uyung Health Minister L. Jayantakumar na lampel pata tamkhre. Amadi Hero I-League asi kumalampak sana kiba match da Neroka FC amasung Kingfisher East Bengal amamam sanaduna draw chatkre. Match taruk sanabada point taramathui phangduna ahum suba position da leiri. Kurumjari ISTB ki Manipuri paumiyang tabiri papumna makpu taramna oksari haujuk mapung oiba pau pijari. Myanmar authority na Indo-Myanmar border gi morega tainaba no man's land da JCB sisinaduna lebak tem khaiba horakpada district administration na thingkhre. Indo-Myanmar friendship gate number 2 manaki more ward number 4 amasung Myanmar ani ki marakta leiriba no man's land gi sarukta JCB thousand laktuna tem khaiba horakpadagi SP gi paktak matung ina more OC CS sawbana singbati mama laktuna athingma pikhibani. Myanmar authority da laibak ani gi oiba yanaba ama puraklaba matung thabak paikhatpa yagani natrabadi paikhatpa yaroi haina khanganki. Mamangda mafam asida amot akai sing lekai gi miyamna sengdokke haina tawbada Myanmar authority na athingma thamkhibani. Ngasi Myanmar authority na moregi adisi amadi police ta karigumba wafam amata khangandana JCB sisinaduna tem khaiba horakhibani. Mitai Council moregi President M Thoibana athuba matamda Manipur government na hiramasida mityang sangbiyu Myanmar na mafam asi tem khairaga u thagani haibagi paulai asigumba kaya asi thokjringai gi mamangda midyang hana changhobana afaba khongthang oigani khudak tanga CSP gi paktak matung inna more police ki OC ki kangbona thinghobagi damak thagat pafongdokhi. Hojik laiba Myanmar ga hojik akoi gi Manipur ga tainari balam masida Myanmar government JCB puselaga India gi lam haibadi Manipur da khundari ba hojik laiba number 4 gi area sida JCB puselaga loina tim khaidna tawisi mapu pandam ga zamane lamjigi machi aikoi gi lamdi u char thajege chengdokjege drain tawjege heba matamdi Myanmar gi army na thingya ta aduna sugumba Myanmar gi mathong taba tawdoksida laingang na tamina laitokpa amadi lairiba seminar da aikoi gi ngai be aikoi authority na kaimda ye prapida ba bise aikoi myang laibak thibani masi atuba matamda Manipur gi laingang na miyang changbiduna tawriba tabakchi thingbiyu. Imphal manungi ring road semba amadi flyover bridge ani ahum sabada phangi awatpal heloi haina Union Minister Nitin Gadkari na thajaba pikre. Assam ge Kaziranga National Park ta Assam ge Chief Minister Sarvanand Sonowal, Manipur ge Chief Minister N Biren amadi Arunachal Pradesh ge Chief Minister Prema Khandu yauna Road Transport Highways and Shipping ge Union Minister Nitin Gadkari yauna pangthokiba North East State singi National Highway singi project ke khana nainaba mifamaduda Manipur ge Works Minister TS Beswaji susar yake. Mifamaduda Imphal Churachandpur Singhatagi Vehang Phawagi lambi asi National Highway ki thakta onkhatpa amade National Highway ki thabak sing state ki PWD da sinaba Chief Minister N Biren na pukhat ki bawafam Union Minister Nitin Gadkari na positive oiba response pirakhi haire. Homeopathy Medical College ama lingnana ba Health Minister L. Jayantakumar na lampel patangasi urep uyung tamkhre Ayush Director na sinduna pangthokiba tharamadda Hana Minister oiramba Dr. M. Nara Central Agricultural University ke Vice Chancellor Professor M. Premjit Ayush ki Director Dr. Eguneswar Sharma State Ayush Society ki Member Secretary Dr. Y. Lukoi Susaruk Yake Health Minister L. Jayantakumar na state asigi analayangi phibam phagadhanaba tangai phadaba infrastructure amasung manpower thamnanaba ahan akon 9 na thabak paikhatle phangi awat palerabasu health department na marangkaina phangnanaba DPR sing mari leinaba ministry da pisinduna hotnari Ayush layang maru oiba miyamna hena pamnarakpaga loinana layang makalasi sel leiba amasung leitaba khudingmaki layang pathap ama oire layang asigi matangda mipung khudingmak hena wakhal tahannaba awareness pibagi tangai phadaba lei haiki Hujung makte lagi ba train, hujung makte lagi ba tendency se masih lagi se, kau homeo ki lam de Ayush ki sector sini dah
mayam se loi no pam na re mam ni ka no it is so cheap honge kanam ta depend to te ai sana tu control to ngam provided aina mari knowledge la re gare adu maram da kamat missing se masida akui pam na pa ade ani su ta kamat to ge ai imung da le makal ki micro economy ro madu su kamat to boost up to we have makal report suma mayam se yor pa kamat to ge ko ji ayu sector se masida mayam sum pam na bigi chat na mission masi lag ba hai beta Lamdam asigi population ki chang center ki mari leinaba singda lisingani taramari dige pekhalamdabana Manipur da pollution ki chang wangkhalakpani haina pollution control board ki chairman L Radha Kishorna mahaki quarter da unabada phongdorakde mahakna makha taraduna lamdam asigi pollution ki chang asi tha khudingi environmental water quality data entry system da piraga madugi matung inna thabak tawnana ba paisa pirakadaba adu report pikhatabana sel pitharakidre masina maram oiduna Manipur da nongmagi water pollution amadi air pollution ki chang hengalakibani Sahi asigi oina budget ta pollution ki awareness pangthok na ba lupa crore ani lakh 13 leire pollution thingna na bahot na bada mahiroi sing local club organization amadi miyam punna bhapta minabagi tangai phadaba lei haikhe Imphal city manungda air pollution amadi sound pollution tho anbaya ba gari sing changba thinglagani motorcycle da silencer semdoktuna akhol yamna hauna thauriba motorcycle singi mathakta su lokhat paya ba thabak sing lokhat lagani Lising ani tara Nepal gi Mars tha phawada Imphal city amadi Nambul Turel gi ising asi pollution degi ngakthokna ba thabak sing lokhat pa haure haina makata na phongdorakhi Hoje ki wana ko Imphal si kitang ko polluted ori ba Imphal si sep tok si haragati chogo vehicle sing dia time sang basima thingba ado auto resource sing Imphal manung da sangi ba sing se masima darkar lai bakra 500 to 600 kumba rotation da thazil laga phageni haiba ai khale akoi 2018 gi March forward di Imphal the system ama honorable chief minister ka tanazar ka system ama koi soidana koi pakachagani Amaram da Imphal city gi akoibada amadi Nambul Turel khonung da pataudi hunthaba mioi sing IMC na faduna ain gi oiba thabak lokhatli amasung makhata na lokhat kigani haina IMC gi commissioner TS Hari Kumar na phongdokre Wafama Singasi Imphal Municipal Corporation amadi City Police ki kangbo amana Maharani thongdagina kaisampat thongphawbagi manungda leiriba Nambul Turel gi khongnung sing sengdokpaga mari leinana chathakiba thorom amada phongdokibani ngasi gi thorom aduda IMC 1 number 7 gi cooperator RK Jiten mahot ki director N Git Kumar amadi City Police ki OC Sudirna Singhba mioi sing saruk yakhi Swast Bharat Mission Urban gi makhada Nambul Turel gi khongnung sing matamatam gi oina sengdokpagi thabak sing asi chathabina haire Commissioner TS Hari Kumar na makataraduna Nambul Turel gi khongnung da leiba phataba sing sengdokpagi thabak asi leptana chathakigani sahara asigi akoibada leiba miyam na su sahara si lunna na leina bahona bada mateng pangbiyu city asi phatta haudi hundokli basing matamatam gi oina phaduna ain gi oiba thabak sing lokhatli amadi makhata na su lokhat khigani haiki Pantuk selamba natraga koi amang soi tok selamba natraga koi bara hundumba natraga koi mana polang hundum bugumba masi koi na hek thengna matam na masi koi madu koi city police ka khud samnajaraga madu koi phagalaga madu koi gi ain gi matungina koi penalty impose towi amadi koi gi tungda tawdana ba makoi da koi na kano gi statement amsu hek lawe Chief Minister N Biren ngasi ima imoinu numit kamari lenana Manipur miyam daya papau zel pirakli numit asina lamdam asida leminari ba phurup kuding maki marakta nungsi jana ba tangdu laita ba chahonga hongba watta pada ba iramdam ama oirasanu hairi Lan thonggi lairembi imoinu imagi irat thawni thawram itegi yumthong khuding dangasi pangthoknari imoinu imagi mafamda kumgi anau apen manama singkatuna watta pada ba nungayai phaba pibina ba thawni jakhi Irat thawni thawram asi tongan balup kayana su nat ki makhal mathelgi thawram kaya galoine na pangthok nakhi mapung oiba thawram Imphal gi yumnam laikai lairembi singjamai okram laikai wangkhai ningthem pukri mapalda imoinu irat thawni thawram pangthokhi miyam na irat thawni gi thawram asi da yengba laknakhi district police na su pamdaba thokdok thoktana ba ngak senbagi thabak lokhatki numidangi matamda mafam kaya da maira thanakhi More da su more maitai lai thogalup amadi masa singlup ani na sinduna imoinu irat thawni thawram pangthokhi nimidangi matamda maira paiduna more gi mitai laikai mangada nungayai phaba watta padana ba yumthong sangduna nungayai phebagi paujel pibagi thawram su pangthokhi
Bisnupur district ki mafam kaya dasu lekai lekai da paksana imoinu irat thongni thoram pangthokke nungthil gi matamda imoinu imagi mafam da thongni jabaga loinana numidangi matamda yumthong khuding amadi miyam tinba kaithel na singba mafam singda maira katnaki Apunba sinmilup gari na mangarak suba ima singbu ikai khumna ba utpaki thoram gari makhalaikai community hall da pangthokre Ima Zimba Lemagi Mafamda Hikaleka Tambaga Loinana, Sahi Humpu Surabi Ima Ibel Sing Lubna Ngamba Kodol Tamke Loinana, Numidangi Matamda Laikagi Akoibada Maira Tanke. Rims Taming Sanduna Lairaba Anaba Sing Natangai Fadaba Test, Kuding Mag Lem Natabaga Loinana, Sel Sangba Test Makal Karasu, Saruk Ahum, Han Lauramba Sanpam Dagi Hantanaba, Standing Finance Committee na Ayaba Pirak Le Heidi. Ngasi Rims Jubilee Hall pangtokpa paugimi from Amada Institute asigi Director Professor A. Santana Lising Anita Mangadagi Pamdana Lakiba Standing Finance Committee mifam Hokibe December Taranitoida New Delhi de Fam Cray Mifamaduda Rims ki Maikadigi Agenda Kuntramatui Putokpada Ayamba Ayaba Pirakle Mifamaduna ESWV Ahan Sesanda Lupali Sing Tara Larambadu Lupali Sing Mari Satret Lauragani CT Scan Lupali Sing Ama Amadi Satret Laurambadu Lupasani MRI lupa lising ahum sa mga amasung lising ahum larambadu lising ani sa mga dahan taragani. Video UZI ming sa laba anabasing na lem na layang lagani masidanatana contract employees singi lupa lising tara makagi tolop layraroy mapandagi wairaga season na ba security sanitary service amadi RED service ki sinmising lupa lising taret sa mga gi makagi kusuman layraroy. Hauzik saba loisindaba building sing loisindaba su ayaba pirakle phamung sa mga lagadaba super speciality hospital malingkan anaba midyang thamli haiki natana sigi paisa pinabi dung ta queue lepe aduna patient in patient orga su attendant ani home de tarka leine amana paisa pi bachat pa adagi amana hidak lai bachat pa sigi nuai to me am se loin khola kan ko na su control kan in patient lai me am sigi test me am se loin free tok to sen hai Sekmai Turel da picnic lakpada thing matham lamba adu matam kharagi oina komthokle Manipur da leriba iselinaw singna bye bye amadi New Year gi picnic lakpa matam da Sekmai bazar gi awang thangbalom da leiba Pal Hotel gi opposite ke da leiba anau balambi ama miyam gi kodong sana na ba semjare haire balambi asida oina miyam na sangbi ba yagani haina Sekmai Schedule Caste Development Committee gi General Secretary na thadorakpa Serola mana khangalakle hauzik marak thane break amatang laujari Sky Hospital da angang singo free da heart ke ahoba men bagi kudong chaba lakliba January gi tang manga da panthok jagadori sahi kuntra degi hen experience leraba world class heart specialist Dr. S. Radhakrishnan namasung Dr. L. Shyam Kishore Anina haptheng nana layang gadori ba sinadong gi angang singi damak phai degi phabalayang oigani kudong chaba sinathok hanbigano akak na ba angang masing oibana hana booking tawihau akupa marol gi damak Sky Hospital gi reception ga tanabiu To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanumita, Apamba Gari Supang-Bigani, Pambiba Mio Singno Unabiu, Imphal Finance, Head Office Moirangkom, Loglaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Jolip, 100% natural syrup, Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu Breki tungda taram noksari makhataba pauda Manipur ke Governor Dr. Nazma Heptulana Manipur miya maru aina Zeliangrong isil inaw sinda gan ngai yai phapau zel pirakle gan ngai asi Zeliangrong furup ki khwaidagi chawba laining lai son nga mari reina ba thoram asina furup asigi ina khulaba nat ki janabi sing utle kumai asina state asida tangdu lai taba purak pagaloina na mipum khuding mak nunga yai phabo oira sanu hairi
Si Minister N Biren Sugan ngagi ya papauzel pirakli festival asina nungayay phaba watta padaba purak pagaloy na state asida kundaminari ba purup kuding makimarakta amato oiba nung sinabatang dulay taba amasung masil manaw oibagi pauzel sandokpo oirasanu hairi. Works Minister T.S. Biswajin Nasu Manipur gi miya maru oina Zeliangnong isil inaw singda senglaba gan ngai gi papauzel pirakli Zeliangnong furup ki khwaidagi chawba kumai asina lamdam asida kundaminari ba furup kuding mag masil manaw oibagi nung silipun hena chasan magaloinana nungayay phaba lamdam ama purakpo oirasanu hairi. Deputy Chief Minister Y. Joy Kumar Nasugan ngagi ya papauzel pirakli kumayasina tangdulay taba nungayay phaba amasung watta padaba Manipur amagi damag lamdam sida layminariba mepum kuding mag ingna sikna hingminaba oirasanu hairi. Mahut Minister T.S. Syam Kumar na gan ngagi ya papauzel pirakli kumayasina lakpadan ungayba watta padaba purak pagaloinana lamdam asida kundaminariba furup kuding mag nung sisanaba masal manaw oibagi amatto oiba pauzel sandokpa oirasanu hairi. Consumer Affairs Minister Karam Syamna Gangai amasung anoba sahi lakpagi yai papauzel miyamda pirakle kumayasina lamdam asida kundaminari ba tongan ba puruk kuding magtang dulay tana nung sisana na laminaba oirasanu hairi. MPCC ki President T.N. Haukip Nasu Zeliangnong Purup ki Lauro Kumay gan ngay na lakpaday ay papauzel pirakle kumayasina lamdam si saukhatpa amaga amaga hena nung sinaba ketna balay taba nungay ba lamdam ama purak po oirasanu hairi. Hanagi Deputy Chief Minister kay khangam na sugan ngagi ya papauzel pirakle numit asina lakpada lamdam asida hatna sunaba thadokduna saukhatpa ki lambida khumang chaksinba hena nung sinana hingminaba tangdulay taba lamdam ama purak po oirasanu hairi. All Manipur Students Union Amsuna Sugan ngagi ya papauzel pirakle gan ngai kumai amadi anauba sahi lakpagaloinana lamdam asida mamangay dagi kundami naraklaba furup kuding magna sana sinana ing tappa wa tapadaba mihat mitpun laytaba lamdam ama taibang semba mapuna pinabiba oirasanu hairi. Farmers singda hakthengna government ki scheme gi kanaba pinaba thabak paikhatpa hore haina Horticulture and Soil Conservation Minister T.S. Syam Kumar na phongdokre wafam asi department asina puthokpa lising anitara nipal gi calendar phongbagi thoramda phongdokibani. News Secretary Talaiba Minister gi office chamber da pangthokpa thoramadda department asigi makok thongba official kaya saruk yakhe Minister Syam Kumar na makhataraduna North East Council donor amadi India government ki ministry dagi santhang lauthaduna horticulture tawriba farmers sing da sel pithana ba thabak paikhatle Santana pirakpa sel gi tengbang mamang da farmers sing yohan bangam lamda badu koknana ba haktheng nana farmers sing account ta sel yohan na ba mari lena ba authority sing tana dun thabak paikhatle Sahi karagi matungda Manipur da marangkai na jinjak puthokpa jinjak ta mipal tangdaba state amau henbangam gani haibage thajaba leire haike pamena sifauda leijaba phankrana phangjaba paisa khrasina leptana aing nungthin naidana amadi Manipur ki tongan ba sing musung tangi farmers singi lomi singi ai phana ba khonari haibagi wakhalon amadi pandam madu matung khuding makta department se chapchana lengdana lei haibagi pandam da khoi calendar ji khoi release tawjabani Imphal East District Police na Kangpokpi amadi kuntaruk suba air ga khusam naduna nauna lingkhatpa lalolup amagi maru oiba kader ahum phakat pangambaga loinana makhoina kidnap tawba driver ama thado hanbangam khre haire ngasi Imphal East District Police ke SP office ta pangthokiba pawgi mifam amada SP ka bipkena phagalaba miyoi sing aduna Churachandpur gi tuibong dage lamgolung misau allies Paulenio misau sahi kuntra apokpa lekhidraba kamsei thamna pokpi maya lekai dagi moirang them bungsa mitei allies isorjit sahi kuntra apokpa lekhidraba ingo amadi yangang pokpi murai village dagi redemption muiva allies bruce lee sahi kunmathoi apokpa lekhidraba khaningkhai muivani lamgolung misau nauna lingkhatpa United Naga People's Council natraga Singtam Liberation Army ki Singi Piaro ni aduga moirang them bungsa na lup asigi valley ki Piaro oibagaloinana redemption muivana self style surgeon ne haire lup asigi General Secretary Jonagi makhada makhoi lup asida yaukibani Major angam kauba amagi pautak matung ina December ki tang 19 da makhoina ada kho mau kauba truck driver ama morvung area degi kidnap taraba matung da thadokmal lupa lak 32 demand tawkhi haire akaknaba paw ama phangbadagi district police asina Kangpokpi police amadi kuntaruk suba AR ga kusamnaduna Prisking Zathabada Lamlai amadi Mantri Pukri area dagi makhoi om phabani makhoi phaba matamda 9mm gi marumanga yawa pistol ama mobile handset mari amadi Honda Dayo amasu phagat pangam ki
Lup asina ahanba aina yadaba thabak ani torokpa horokpa matamda maru oiba mioi sing phagat pangamba asi mai pakpa amani makhatana lemhoriba kadar sing phananaba thabak paikhatle phagalaba mioi sing lamlai amadi Saparmaina police station da sinaduna kupna thizillagani haiki. Accordingly, from their possession, this 9mm pistol along with 5 rounds, then these 3 mobile handsets, 4 mobile handsets, and then 1 scooter, Honda Dio red in color, register number MN0115E0213 is also recovered. We suspect that this weapon and vehicle is used for that kidnapping of that driver also, and people were about to go for some blockade in the national highway, but fortunately yesterday operation coincided that the group whom we picked up is the one involved, and the driver was also compelled to be released. No. Phogaksaw Ithai Police Station namadi Bisnupur Commando ki apunba kangbu amana kwakta pangalam khaida frisking checking chathabada mioi ama SP tablet chatruk marfudraga konana fare pharba mioi adudi Muhammad Hassan kwakta Kuman B ward number 1 dagini amaromda Bisnupur Police Commando na Gothol Road hairaga khangnaba kwakta ward number 8 ta frisking chathabada Maruti Swift car ama check tobada WY tablet lising ama phagat pangamle car aduba thorakiba mioi aduna Muhammad Arif Khan kawi kwakta Kuman ward number 5 dagini makhoi ani Bisnupur SP ge conference hall da phagat laba potlam single loina na pawmi singi mamang da puthokre. Bisnupur district la riba BDF personnel signal ising ani taranipal dagi makhoi gi uniform natana masa na pamjaba dress salamba khuding mag matik saba action local agani haina district asigi SP Jogesh Chandra Haubijam na phongdokre. Ngasi district police na sinduna SP gi lamjing makhada district asigi BDF personnel ising ama sahum yankhaida uniform yanthokpagi tharamda wafam asi phongdokibani tharamadu da additional SP David amadi atai officer sing saruk yakhi. SP na makataraduna asi yanthokliba uniform sing asi miyamgi service tawriba police amadi BDF ki marakta miyamna samamnaba kaya lairiba amadi BDF singna duty tawbada uniform gi mahutta makhoi na setningba dress kaya set charibasi uniform oiba dress oinanaba pandamda yanthokpani haiki. Disable singi mateng pangba mioi sing asi kathokpaga loina ba mioi sing ni haina Education Minister TS Rajesh Yamna phongdokre wafama sing asi takil khongbal da Disable Welfare Development Association na khangat laba mioi sing da tengmang pibagi tharamda mahakna phongdokibani tharamdu da takil Jila Parishad ke member ngasepam Bimola Posampam Jila Parishad member Lastram Bobby amadi 5JNK ge measure RS Santlet susar yakhi. Minister na makataraduna disable sing da mateng pangba habasi kanagumba amana sel paire lairik haire haiduna hekta yabana te kathokpa sangi center na pitharakpa sanpham gi khudong chaba lauduna awa ana taraba mioi sing asida mateng pangbada government ki maikaidagi pangba yaba mateng su pangani haikhe. Haibiramada akoigi sarkar gi maikaidagi karimta lowidi ena hai adu sarkar na yam chauna tonga scheme kaya ma leire scheme sing se masi ID Gasigi Association Sina Kadai Kari Levani Yangviraga Akogi Social Welfare Department so Aina Haiseraga Pangma Yaba Lairaga de Akokan Viru Akoi Pangna Jagi Aduga Aigi Labor Department Gi Makara so Kai Labor Corp Skill Development Guma Labor Tawayaba Association Later Magadi Adu so Pangna Jagi Cancer, diabetes, cardiovascular diseases amadi stroke thingnana ba national program gi makhada NCD Thawbal amadi District Health Society Thawbal anina puna sinduna Wangjing Primary Health Center da marirak subo oina population based screening of non communicable diseases haiba asida zatharakpa asa singi nimit mangani gi training program amadi ANM singi nimit humni gi training program ngasi loisin kre thoramadu da Thawbal gi Chief Medical Officer Dr. L. Zain Kumar Wangjing Primary Health Center ki Medical Officer in charge Dr. Nokul Yauna mioi kaya saruk yakhe. Si Medical Officer Dr. L. Jayanta Kumar na asa amadi ANM singna nga mga matawdang lauduna thabak tawmina si phongdokhi. Lising ani tara Nepal ki January thadagi pangthokpa hogadawriba India pumbada laiba town lising marini phumathoida Swas Bharat Mission gi makhada luba nanba sangdam nagadawriba asigi saruk ama oina Nambol Municipal Council Ward number 9 gi oiba awareness program ama Nambol Kongkham Community Hall da pangthokre Nambol Municipal Council gi chairperson vice chairperson na singba kaya saruk yakhe
Nambol Municipal Council gi Chairperson Basantana asiguma sangdamnaba asida makok taba ngamnaba saruk yaribe singna hotnabiyo haiki. Licing Purel Cingsubam Akaba Laikidabagi Tararak Suba Common Tauram Ngasi Pangthokre Licing Purel Cingsubam Akaba Ningsing Loop Amadi Citizens Club Anina Puna Sinduna Pangthokiba Tauranga Mari Lenana Laikidrabagi Yata Fam Oikiba Wa Kalai Masingda Laiba Ningsing Kubamda Miamna Laisukana Ki Tungda Citizens Club Swebam Laikai Ground da Tauram Pangthoki Tauramaduda Manipur gi Ningthau Laisem Basana Zawba Katrigau Kendrigi MLA Nahakpam Indrajit Amadi Hanagi Minister RB Mingting Saruk Yake Ningthau Laisemba Sana Zawbana Laikidraba Cingsubam Akaba Laibaki Yaipagadaba Tabak Taurang Kaya Pangtokpada Mangzil Tharamba Lusingba Amani Sana Konungbo Sarkar gi Firep Amana Sarkar na Loksinaba Honarakpada Cingsubam Akabana Mayong Yaduna Madugi Mayokta Lepki Masidanatana Lamdam Asida Mitay Mayekpo Mahiloi Sangsingda Tamhanbada Asobo Thaudang Sulauki Manipur Kundariba Furup Singi Yaifanana Bahonaramba Lusingba Amani Mahakna Pamlamba Wakalol Ngasigi Mirol na Tabak Ta Ontoknaba Honamina Si Phongdoki 2005-6 da matamgi layara sana kumlo sa deni hay to matamsi da ko layba ki layba civil society mayam si kunna madu yaro hagi kumlo sa matamsi da ko yi daga mai su ni ba magara gari matamdu su fully madu mayam si ko yi amma mo bana karna amma ko wa karna ko sara ko karna mo do Indigenous Peoples Association Hat Kanglai Park Ipak na lising anitara Nepal ki calendar ama ka sampata lebang office ta phongtre calendar phongbagi tharamda Ipak ki President M Bavlin Mitei Legal Advisor Mutum Gaurahari TS Manihar amasung IPSA ki Advisor Ibotombi Khumana maru eba miyoi sing oiduna calendar phongki Ipak General Secretary W Santana Manaba Khunai ama purakpada aikoi gi thaudang nahona na ningsin hanba oiba calendar asigi khuthang da piba paujal ni haiki Swas Surbeksangi Matangda Mass Awareness Amangasi Kulem Laikai Samusang Community Hall the Pangtokre IMC Amadi Ward Development Committee Lisingani Taratarin Sinmatharam Dida Cooperator Herozit IMC ke Commissioner TS Harikumar Brilliant Club ki President A Ibotombizu Saruk Yake Tharam Sigi Matangda IMC ke Commissioner na Swas Surbeksan Sigi Matangda Pumna Magta Khanganduna Lunanba Lamdam Ama Ohenabagi Pandamda Awareness Program asi Pangtokpani Haike Lenin Kuman Sana Iba Saireng Lairik Matamgi Manglan Manipur Hindi Parisat ki hold of Phongkre Publication Division of Mapauna Sinduna Pangthokiba Thoramaduda Manipur Sahitya Parisat Imphal ge Hanagi President Professor N Tombi Language Planning and Implementation gi Director Dr. L Mahabir Wisdom Foundation gi Principal L Sobasusar Yake Dr. L Mahavina grassroots level lagi hauna Manipuri lol bumirai duna leiba habasi ekoi khuding makki laibak thibani haike NRC gi saknai raba kalam ni saujam sana jaba mitaina lekhita bada NRC poirei apunba laimarol maira paibi langmaithel mahila samiti khunai kanba apunba maira paibi lob huyen lalong thangta association Manipur All Manipur Manpower Upliftment Center na awaba phongdorak le hojik marak thana break amatanga munglokjari Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja sing na exam gi same saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba sing na makok thongba oina bagi damakdadi Panacea sing na amata ngarba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to Bosen. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mobile Furniture. Offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College 70850 54799.
Amukan Nadaram Noxari, Makatapa Pao Mupizari. Towards tomorrow Manipurgi volunteer Kuntrana Saru Yadana Kwatagi Mapam Sing Sangdokre, Taramadu Marilina, organization Sigi President T.S. Ibosobuna, Mahosagi Kal Kahendanaba Madi Lunana Lehenabagi Pandamda, Taramadu Pangtokpani, Atubamatamda Miamgi Kalaga, Kwatalam Kaida, Market Set Ama, Saragani Haiki. Striti Uparu Monsang Tribe Union Head Office Zapau Sandal District ki lising ani kunithoi pahaba thau pugadaba singi wasak lobagi thauram Zafau Community Hall pangthokre Union asigi President oina NZ Gilford na puragani ngasigi thauramatu da ADC Sandal ki member SS Manglem Monsang Village Safe Village Authority ki member sing Civil Society amadi Women Organization sing su saru yake Mission for Integrated Development of Horticulture 2016-17 ni makada Horticulture Department na wabgai tingelekay da Sabah Rural Market Set ngasi sanggakre Organization for Socio-Economic and Networking wabgai ni sindu na pangtokibe maduda District Horticulture Officer KSS Bir Sandra wabgai Gram Panchayat ki Pradhan Y Hemchan Manipur Police Telecom ki DIG Sorokhaibam Dizamani Horticulture Department Officer Kaksing TH Kiran Kumar amasung Kaisam Jayant Kumar Susaru Yaki. National Program for Prevention of Cancer, Diabetes, Cardiovascular Diseases and Stroke Makada, NCD Thobal District Amadi Health Society Thobal na Sinduna Program ama pangtoki badungasi Wangjingda Primary Health Center da Loisin Kre, Thoramaduda CMO Thobal Dr. L. Jayant Kumar, District Program Manager CS Basanta Susaru Yaki. Training into the Saru Yakiba Asa Amadi ANM Singda certificate Sing Yantoki. Oza Sana Zawagi Humudrani Toy Suba Mapokumonga Mari Lena Natare Lak Suba Oza Sana Zawba Memorial Lecture Lamyan Masanglinda Pangtokre. Oza Sana Zawba Memorial Trust na Sinduna Pangtoki Batoromaduda Central Agricultural University Vice Chancellor Professor Premjit Trust के President Professor N. Ras Mohan, Manipur University के Professor K. S. Bimola, Professor K. Ibo Bisusar Yake. Peoples of Manipur Praxis and Prudence Haibe Hiramda Professor Arambam Lokendrona Wangangke. Professor Lokendrona Laikidraba Ozasana Zauba, Manipur the Poklamba Asi Pumnamaki Atang Malani, Manipur Gitungi Kunaida on top of Pibam Ama Erakani Habasi, Hana Ubangam Kiba Misakni, Mahangni Hinglinge Iramba, Mamalyam Level Lighting Equina Nainafam to Ihaki. Miam Gimiko Haidana, Katok Lava, Praja, Kunai Kara, Lady Shikarmana, Tauri Vazano, Makoigi, Manunda, Pauman, Yam Vayaura Abra, Natraga, Achamba, Punshiro Lamagi, Mokoina Uzeriba Mi Ildu Garino, Nasigi, the Asida Koitarai, the Lady Bagay. Free Dental and Child Health Camp Ama Pesulam Paktangasi Pangtokre. Kembasi TCMDC na Kaidem Ongbi Ice Gambini amasung mahak imong manungna laikidraba Kaiden Singthoi ki mingda sponsor tawduna pangthoki bani laikai gi mioi kaya marom layang kibagaloy na hidak langthak singsu lemna phanghan ki Swast Bharat Mission ki makhada yumthong kudingmak sanitary latrine saduna kontha khabam gram panchayat ki asan bigai khul open defecation free oire haina ngasi lauthokre Kontha Khabam the Pangtoki Bataramadu da Gram Panchayat Asigi Pradhan Senjam Jiten Ward Member Singh PSEDAE again Susar Yake Houses Hanabagi Pao Amuk Pangbigani Ngasigi sanabagi pausing boyani thokjamdagi hana phangbigani Neroka Football Club ki anishuba home match su draw satkre sathariba Hero Indian League ta point 13 phangduna league asigi table da ahumsu position ta duna asali ahumsuba home match mathang sahi ki January tang mangada Indian Arrows ka sanagani All India Football Federation na sinduna mamang thagi tang kunmanga dagi India gi masak naireba akanba team tarana saruk yaduna home and away basis sathariba Hero Indian League ki ngasi Manipur gi Neroka Football Club sangapam gi anishuba home match waina Khomalampang main stadium da sanakiba match da sathariba league asida point 13 phangduna khwaidigi makokta leiba team Kingfisher East Bengal ga sanakiba da goal amamam janaduna draw satkibani ngasi sanakiba match asida East Bengal gi Japanese sanaroi Katsumi Yusan
Bana ahan bahap ki tarani tishuba minita goal sanduna ahan bahap phawda East Bengal na goal ama sinoda mangjin thaduna satki ahan bahap ki kuntra matri shuba minita substitute oina sanglakhiba Neroka Football Club sangaphamgi Bosania Sanaroi Nedotar Gobikna ani shuba hap ki marifumapal shuba minita goal sanduna match ki api matam phawda goal amam sanduna draw sakhibani match asida Neroka Football Club sangaphamgi Gobin Arian Glenn Williams East Bengal gi Sanaroi Basic Arman amadi Idardo Sorsta match conduct tokiba referee na yellow card utki ngasigi match asigi hero of the match takiba Kingfisher East Bengal gi Brazilian Sanroi Eduardo Sorsta Minister El Jent Kumana Selamadi trophy piduna pungning thawatki Sathariba League asida Kingfisher East Bengal na match tare sanaba lokibada point taramari phangduna ahanba Mohon Bagana match taruk sanaba lokibada point tarahumdoi phangduna ani shubamadi Manipur gi Neroka Football Club sangaphamna match taruk sanaba lokibada point taramatoi phangduna ahumsu position taduna sali Manipur Chess Association gi meng makhada Kwakaitin Chess Club na sinduna tha sigi tang kunmanga digi rated sanori contract amadi nupi sanori taret yauna punna chess sanori marfu tara taruna saruk yaduna Kwakaitil Boys Junior High School sathariba kuntare suba KS Anok Singh Memorial Steleben Chess Tournament ki ngasi taruk suba round loikibada El Koireng Ais Somokanta N Bankim RK Apolosana KS Sanjoy amadi Ais Manitona point manga phangduna asali A Ziban KS Biswajit TS Gobin Luang TS Nabasandra A Sakritombi amadi Ais Ibosongna point marimakai Y Shankar N Herozit RK Sudirsana A Binit KS Prem Chandra N Rajeshwar TS Samson N Pari Maitei T Sahib amadi P Rajendrona point mari Y Pritam Kumar S Premjit N Brozen S Sarat O Ningtem Ais Zeki S Lawrence amadi M Pisakna point ahumakai K Poiri Khomba Norem Sai Hunba Madi T Manikantana open category da point ahum phangduna asali Sahi Dramanga Makagi Sanakiba Mestana Y Isnana point Mari Phangduna Mangjin Thakre Alex Kundongba Melson Yumnamna point ahum GA Aerosmith Nukshi Thoina point animakai Alex K Ice Konalika Yumnam Lal Hiba Laitong Mamadi Singtam Nganbana point ani Zelex Thokdama Madi K Gitsana point Amamakai Phangduna Shatli Sathariba tournament asi hayeng loisalagani Manipur Table Tennis Association Sinduna Dam College campus laiba indoor stadium da Thobal Kaksing Imphal West Imphal East Bisnupur Accountant General amadi Manipur Police Sports Club tagi table tennis nupa amadi nupi sanaroi sa magahumputra romna saruk yaduna Thasi ki tang kuntareti ki sathariba kuntramapal subo state amadi inter district table tennis championship ki ngasi sanaki ba cadet girls ki ahanba quarter final match da Thobal gi KS Susibalana district asigi LB2 bu set ahum sino ani suba quarter final match ki sanaki bada Thobal gi AK Puniswari na district asigi E Jenita bu set ahum sino ahum suba quarter final match ki sanaki bada Thobal gi KS Loyal Mbina Kaksing gi N Priya Darsani bu set ahum sino mari suba aroiba quarter final match ki sanaki badana Imphal iski Ais Liana Thobal gi Zairani bada maiti biduna semi final sangkre women singles ki final da Thobal gi N Anamadi Manipur Police Sports Club ki S Thazam Mambiga sanaragani ngasi sanaki ba ahanba semi final match da Thobal gi N Anana Imphal West ki S Sanatombi bu Saint Marie sino ani suba semi final match ki sanaki bada Manipur Police Sports Club ki S Thazam Mambina Thobal gi S Asala tabu maiti biduna final sangkre M Rabichandra Memorial Trust Kiamwina Sinduna Thasi Tang Kunipan lagi ting kulhumdoina saruk yaduna Kiamgai Mayalikai gi Kiangwai Ideal High School ground sathariba Mapal Subis 11 M Rabichandra Memorial Football Tournament ki ngasi sanakiba ahanba match da 7 star Langthabalna FC Yumnam Kunobu gol manga sinoda maiti bapikre ani suba match ki sanakibada LLK Karamna SD Khongjombu gol ani amada maiti bapikre Thagazari boyai hozik makhataba sanabagi paukara muk pizari All Manipur Bodybuilding Association Sinduna Hokiba December ki tang kunmari da asa holda pangthokiba Bodybuilding Championship da kilogram humbudra manga kaglupta gold medal phanglakraba tera lokrapam lekai maibi leiraktagi Kundrak Pam Kennedy bu harau taramna opagi tharam ama maibi leirak development committee tera lokrapam lekai Sinduna pangthokre
Thoramadhuda Development Committee ki President Ayekpam Kunjo amadi Secretary su oriba Transport ki Deputy Director Ayekpam Chinglen Khomba yauna miyoi kaya saruk yakhi Committee ki maikedi ki Kennedy de khudol potpiduna ikai khumnaba utki Tongan ba mamang da mingchat kaya purakhraba Kennedy bu okpagi Thoramadhuda Ayekpam Chinglen Khombana Kennedy ki tungi punsida hena mingchat purakpaga loinena makha tana hogalakliba naha singbu afaba lambida puraknabagi model ama oirasanu haire January tang tara teretegi tarama palphauba Punjab ki Guru Nanak Dev University de pangthokadawriba All India Inter University Fencing Championship ta saruk yagadaba Manipur University ki nupa sanaroi tarani thoi ngasi Imphal thadokre haina Assistant Director of Sports MU gi cherola mana khangalakle Bardwan Yoga Cultural Association sinduna tha sigi tangkun mari degi kunmanga fauba West Bengal gi DSP Girls Higher Secondary de pangthokiba Ani Suba Eastern India National Yoga Championship Lising Anitara Tareta Oripok Lai Kulembi Lekai Delay Bas Sri Radha Govinda Yoga Center Ona Overall Team Champion Oirakle Haire Championship Aduda Yoga Center Asina Gold Manga Silver Mari Amadi Bronze Manga Lobangam K L Ibo Pisak Singna Team Manager Oiduna Lusing Kiba Team Asige Y Balana Nupigi Champion of the Champion Amadi M Malim Nganmana Nupagi Champion of the Champion Gimanasu Lobangam Lakhe Hauzik aying asagi pau amok pangbigani ICAR lampen patagi ngasi nimidawan pung mga makai papugi manungda pangba aying asama di nungdugi pauda ngasi gi kwaidigi sakiba Celsius degree kulhumdoi dasmik taret kwaidigi ingba Celsius degree taruk dasmik ahum Nuksit ya wising menit gisang ayuk dasa dan mariputara mari nungtil dasa dan iputaret oike ngasi nong sukide pada maru oiba pau amok Myanmar authority na morega tainaba no man's land da JCB season aduna dem khaira podagi district administration na tinkre Imphal Manung Ring Road Chemba Amade flyover ani on Sabada Fangi Award Pele Hello Haina Union Minister Nitin Gadkari na Thazaba Pirakre Homeopathy Medical College ki Urep Uyung Health Minister L Jayanta Kumar na Lamphel Patta Tamkre Amade Hero Aileki ngasi kumalampak sanakba matchda Neroka FC amasung Kingfishers East Bengal amamam sanaduna draw satkre match taruk sanabada point taramatoi phangduna ahum suba position da leire ngasi yoinadi ISTB na pizaba Manipuri pau matang asita loisinjari miyeng tabiri papumna magbu amuka hana kurumjari